May Kulum Dumsum make Mangada, Delegate special train among the game, Manipur Thorkadaba, Manipur Masasingi, passenger gate, tentatively list of Tokre. Had we list a sea state government handling Kiba, Tengbang in the upload over Adumba list of money. Adubu list a sita, Torokpa, Miming Singda, Aranba, Asoiba Aranba Yamna, Tenere, Maroina, Ketrimeum, Nangin Nupi Devi Koba, Nupi Yawi, Nupi Magi Maimbo. Nangi nupi devi koba si kobi abra habasi manadum gantaviro aduga sahi ani the ngariba e koba ngang yawi e koba ngang sigi phone number na 12345667 oi number si so aran bani manadum khangbiramgani aduga loina South Delhi de leiba khoi basan guns ko mafam amsu hariba mi maming list top si yawi lam amagi mamingbo akhoi mi maming oina hapa yabra habasi aso wahangni masig mathakta khoi gi cellsung@gmail.com haidana email id amasu mi maming thokpa yawi aduga loina p fobo zone haidana mi maming su anirak doubling laga anirak yawa thengne maroduna passenger singe tentative list asi semno bohot nabada hana verification tahodaba haigadra aramana pick thaliba sina takpadi list asi thokno hotnabada khangna sanaba singi yengaga sit kanjil hunaba gi mongda list asi thoklabra habasi aso wahang ama oiri maroduna hirmosi matangda lengana mieng sangbiduna hawiksu matam leiribanina hariu list asi amona verification toraga semdoktuna tasingna tengman in the restart torokpa khoi standard oiba manipur da lakning mamising adu poroknaba honabagi tangai fadabdi adum leiri camera person el subaskalorna Palmzariba Lal Palwahengbam Impact TV Newsroom.